अहनमक्तदा स्पेशल क्राइम अपडेट तरुक सुब तांकक ताबिरिबा सिंगु जेम्स सगुरजमना तरामलक चबग लोइनना इकोकनोना खुरुमजरी ngasisu puduna lakjari special crime update ngasigi tangkak asi adomna tabiraga soidana angakpa phawige thokhiba mafamna madhya pradesh ta thokhiba ikoi koidriba ngasidagi numit humnigi mamangda thokhiba thoudok aman adubu thoudok asi thoktringedagi sagalakibadi 2018 dagi tamna sagalakhiba wari amakang asengba wari adubu khangdabadi adi tadabadi adi ngahaktang orabasu adongi pungning wakhal phathana nabagi damak amadi india gi mafamda tongan basugumba thoudok singsi thokpa oire haibase khoi khangbagi mathok tai india da ngasi ekhoina pullubadagi अखोइना थेंगनरिबा खुदोंग चादबा अमदि अखोइगे अवाबदा मखोइना खंबिरक्तबा येंबिरक्तबा मयाम असे इंडिया मनुंग असिदसु असिगुम्बा की हंगोइरबा तुकचरबा थौदो वाथोक कयासु थोगली असिगुम्बा फत्तबा थौदोकसिंग असतगे अखोइगा करिगुम्बा अमतदा तमनिंगाइ मचाक ओइदे अदुबु खंगदबा यादे तादबा यादे मरोइना इंखलंगलिबा अमदि नहासिंगना खंगननबगी तंजादु लौबि मता मांगहंदरा ngasiगी वारी असि लाक्चरी ngasiगी वारी असिदि नुंगसि नुंगोंदा थोकपा थौदोक अमनि मियामगे पुनसिबु ngakliba पुलिस डिपार्टमेंट दसु असिगुम्बा नुंगसि नुंगोंगी थौदो वाथोकसिंग असि अदुमक्थोइ मध्य प्रदेश की धार हरिब मफम अदुदा थोकिबा असेंग मथौदोक अमनि मफम अदुदा पल्लबी कौबी लैसाबी अमखक लेरम महाक मही मसिंग निंगथिजना तमलमी लाइरिकसु निंगथिजना हेरम मसक मतौसु अदुमक फजे महाक सरकार की थबक तौबा अमखक पामकी असुमना पुलिस ओइनेनबगीदमक एग्जाम अमा महाक सरुगा खे लोइना कांस्टेबल ओइना 2018 ना खनखिरमे मदुदगी महाक थबक पोस्टिंग पीदुना थबक चंगबा हौखी असुमना कांस्टेबल ओइना 2018 दा खनबा मतुंग असिदगी चही अनि 2020 यौरखिरम इमुंग मनुंगना मचानुपी लैसाबी थबकसु तौरबनिना महाक मयुम मकै पांदुना महाकि तुंगी पुंसिगिदमक हाइदुना ममा मपाना खनबा हौखि मसिगी मतुंगदा हाइना सिंगनरगा मखोइना लुहोंगननबगीदमक मतम लेमनखि मसिदगी पल्लबी लुहोंगनबगी कार्ड नंबर हौखि कार्ड नमलबनिना मंदिरदा कार्ड येनबा हाइबा मखोइगी चनबी मले मसे खक्तन नतन मरी मतासिंग अमदी अतै अतैदा कार्ड पीबदा पल्लबी मसामक महाकि कार अमा थौदुना चलमे अमदी महाक मंदिरदा कार्ड येनथोकलमना असुमना महाक कार्ड येनथोकलब मतुंगदा लंबीगी मताइदा खामलिबा महाकि कार अदुगी मनाक्ता पल्लबी तपना संगसिलखि खंगहौदना तुंगलोमदगी बाइक अमदा मियोय अमखक बाइक थौदुना लाखि अमदी महाकि ममामक्तदा बाइक खामखि पल्लबी चंगंगना महाक लेखि मतमदुदा नुपा अदुना महाकना पुरुकलिबा पिस्तोल लौथोरखि अमदी पल्लबी तमना नोंमैना काबलखि नोंमै अदुना पल्लबीगी लेंगजुमदा पानखि पल्लबी लेमाइदा ताखि मनाक अदुदा लेरिबा मियाम पुनमकना अंगकपा ओइखि नोंमै मखोल अमा ताखिबदुदा करिनो हाइनि येंबदा मसक खंगदबा मियोय अमना हौजिकक्ता मंदिरदगी थोखिबा नुपी अमदो ओनसिनदुना नोंमैना काबले हाइदुना मियाम येंगनखि नोंमै पाइबा मीमना लंबीदा लेपतुना लेरिङि मतमदा मियाम संगसिनबा हाइबसि ओइथोक्तबनि मसिगी मतुंगदा मियोय अदुना नुपी अदुगी मनाक्ता संगसिनदुना येंखि अमदि महाकना नोंमैना काबलिबा नोंमै अदुना मसादा मुक ओनसिलगा महाकि मथवक्ता नोंमैना मुक कापसिनजखि ख्वाइदगी ngakliबदि मियोय अदुना नुपी अदुदा नोंमैना कापलगा मसा मथनता मुक नोंमैना कापलिबा करि असुमना मखोय अनि लेमाइदा ताखि मियाम पुनमना चेनसेलगा ओइरिबा थौदोक अदुदा करिनो हाइदुना अंगकपा फावबगा लोइनना मखोय अनिगी पुनसि कननबगीदमक मियाम पुनमना हॉस्पिटल मखोय पुखिरम पावसी इमुंग मनुंग मथंग यौखिरम अमरमदि इमुंग मनुंगसु हॉस्पिटलदा पल्लबीबु महाक लायंखि असुमना मफम अदुदा लायंबदा पल्लबीगी पालिबा नोंमै अदु लेंजुम मचिंदा ओइखिबना हार्ट योगदब खजिक्तंग वालन लाइबक फबदगी महाक सीबा हाइबदुमक्ति ओइखिदि असुमना हॉस्पिटल अदुदा मतम खरा लेखि अमदि मदुगी मतुंगदा महाक डिस्चार्ज तौखि अदुबु सोक्तुनु लेरिबा नुपा महाकि ममिंगना करण कौल करण हारिबा मियोय असिसु मसा मथंदा नोंमैना कापसिनजरबसु महाकसु सिरमदि अमदि हॉस्पिटल पुलिस लाक्तुना महाकु अरेस्ट तौखि मसिगी मखा तारकुदा पुलिसना थौदोक अदु करिगिदमक्तनो हंगि महाना हाइरकपा वाफमसिंगदा अंगकपा ओइखि मदुदि महाक पल्लबीबु यामना नुंसिजबा मियोय अमनि हाइना असुमना फोंदोखि नुंसिजबा मियोय अमबु करिगिदमक्ता नोंमैना कापलिबनो हाइदुना पुलिसना हंगि महाकना नुंसिजबा असि पल्लबीदा फोंदोकपा मतम चाना ngamkhidi अदुबु महाकि थमोय नुंगदा पल्लबीबु नुंसिदुना लाचदुना मतम सांगना लेखि पल्लबीगी मफमदा नुंसि हाइना फोंदोक्त्रबसु पल्लबी लुहोंगलगनि हाइना तारकपा मतमददि महाक लैबा ngamkhidi मसिगी मतुंगदगी नोंमा पल्लबीना लंबीदा लाकपा मतमदा लंबीदा थलगा करना महाकु नुंसि महाकु निंगजरकपा कुइरबनि हाइदुना वाफम असि पल्लबीदा हाइखि अदुबु पल्लबीना महाकति लुहोंगदौरे लुहोंबगी कार्ड फावबा नमले हौजिकति नंगना अइबु नुंसिबा फोंदोक्लिबा मतम असि मतम याम हेले हाइबा वाफम हाइखि वहाई असिदगी करण महाक अंगावबगी मतौगुम ओइखि मसिगी मतुंगदगी महाकना चपचाना लेपखि मदुदि महाकना ओइबा फंगलरोइदबि पल्लबी महाक नोंमैना कापतुना हाटकनि अमदि महाक मसाबसु सिजननबा सोइदना होनगनि हाइदुना मतम चाबदु ngaiduna लेखि मसिगी मतुंगदगी कार्ड येनबा चलिबि पल्लबीगी मतुंग इंदुना महाक खुदोंग चाबा येंगदुना लाखि
नुमित अदुदसु महाना मंदिरदा कार पीबा चलिङैदा थोलकपदु ngaidunu lekhi masigi matungda palabina car adu tongnanabagi lakpada lambi aduda mahana bike thorolaga mamangda thatki amadi kumtharalaga nongmaina kapki masigi matungda palabi lemai da takra matungda nongmai aduna palabi leitrabani na making lubagi karishu kanade haiduna nongmai aduna masa matanda kapsin jakibani haibasi police ta mahana confession peki police angakpoiki nungsibagi damak nupi duni yade haibagi nupi du hana bo honaba amadi masa matanta nongmaina kapsin jaba tabada adomsu angakpa pharungani wari esi loidri wari esi makha tarakpaduni amu hin ngakkadoribasi masigi matungda palabigi lohongba kaiki maramdi mahakpu nungsijaba nupa amana maram oiduna lambi da mabu nongmaina kaptuna hana bo honai amadi nupa adusu masa matanta sijena bo honai haibasi nupa mayung imung manungna tabado wari esi makhoina nungai bo iramdi amadi palabigi lohongduna makhoi yumpan kaibandunu leirabasu makha tarakpada phabo igadaba mandi khanduna imung manungna lohongbasi toklasi haiduna palabigi mama pa haidoraki Machanupi oriba khudong chadaba khudong thiba adudagi yengaga mama parasu karidu paile machanupi gi lohongba tokpa thaki asumna hospital dagi tapna discharge torok matungda mahaki masa fagalaki amadi matam khara suti lodunu leramlo matungda mahak atopa mafam amada posting amuk lakpa hoki amaromda nomaina kapliba karan police na phaduna maral gi matungina mahak attempt to murder hat anabagi damak to honabagi IPC gi section gi matungina mahak jail da thamkiram asumna 2021 da palabi mahaki police station amada inong posting tarami tabiri bising makhata bala kadori bo wari asini adom interesting ore kadori bo wari asi asumna mahak ngafam aduda posting ta dun leiraba matungda mahak munna khanki haujikti mahak lohong basu kai mahaki damakta nomaina kapliba karanna jail da changkri adubu mahaki lohong ba kai rabani na mahak sun naitom ta dun le Thoudok asigi matungdagi asumna police station aduda Subankar kauba sub inspector amasu mafam aduda thabak tarami Subankar kanam ahanbada oja oiram mahaksu larik laisu yamna phaba miyo amakhang oja oiramadagi mahak exam thaduna SI oina post sanglakhiban tasengbadi mahak CRPF ta mahak SI oina nabagi damakta sanglakhiba post gi civil police ta mok lakhiban hai mahak masigi matungdasu UPSC gi try tawna nabagi damakta mahak yamna kanu honaba miyo amakhang Subankar mahak mayum pal mahak ki loina bisu oja oiram adubu mahak ki loina bidi UP da thabak ta dun leram asumna mahak na Madhya Pradesh ta leiraga mahak ki loina bini UP da leiba masina marak suti maraktu unaba natana makoini yamna toina unaramde masigi matungdagi Subankar police station aduda palabiga tapna naksinarki makhoi anina sum naksinarpa nungsi nungonda makhoini laki amaromda palabisu khanki mahak mayum pandrabasu naitom tarabi amakhakni amaromda Subankar mahakki nupi leirabasu UP da leibana maram oiraga mahakki nupiga naksinaba ngamkidi maram asina police station aduda thabak punna tawribi makhoi ani naksinaba tapna horaki asumna makhoi ani naksinaba si thoidokpa achetpa mari leitrabasu marup mapangum nungsi nungon gi lambi da di adumak pau phauna dunu leki asumna chahi ani ama horaki 2023 yoksilakirami amaromda jail da leiriba karan jail dagi bail da mahak thadorokirami masigi matungda karan na bail da hek thorokpa matungda palabigi khungul liraki palabigi mahaki thabak posting maphamda karan laki asumna palabigi wari sananabagi damak mahak tamna honaki police station adu da leiriba palabi unana bohona bada awabo ki adubu mahak tanja yengdona dumang leki karan mahak karigumamta halamde jail da leirurabasu tholopaga palabi unanabagi damak to honaki amadi unadon wari haiki matamadu da palabi ni yamna shauki mahakna maram oiduna mahakki luhongba kaiki aduga ngasina karigi nongta magi mamangda leplibano haiduna mahak sauki adubu karana mahak kariguma amata puningda asawba leitana mahak haiki tholiba Thoudok puno maksing asi mahak punung sibagi damaktani haujikti mahakna atoppa kanagumba amatagi oiroroi dobanina mahakki mafamda thokkiba Thoudok adugumna kari amata thohalaroi adubu mahak pusu khanduni yeng nungsijabagi damak mahak masana nomaina kapsinjaba ngamlibadu kanana ngamgadagi haiduna wahang asi palabida mahakna hangkirami palabisu taba matamda thuklawa phauki mahakpu nungsijaba miyo amana mangonda nomaina kaplabasu masa mathanda sinana honajaba jail daga muk leirurabasu jail dagi thololo matungdasu mabu ngasi su nungsiri haiba wafam tarakpada palabigi thamoida awonba ohongba amadi laki angakpani nungsiba mahakpu nomaina kapliba mi adubu onsilaga mahakna nungsibagi punomaksing asi thoklibini khanmada palabigi thamoida karangi mafam amadi piba hauraki asumna mahakki mawong mato aduda palabina mahaksu nungsiba phaurakki
Asumna Thoudok adugi matungdagi makoini tapna tapna khudongchaba mafamda icham chamna unaraga wari watai sanaba amadi police station aduda mahak leirabanina haibadi palabini yumda leiba natrabanina police oina mafamduda thabak tawrabanina karanga unaduna wari watai sanaba kariguma matamda pumen paumin aduna icham chamna nomonobugi asumna unabadigi makoini naksinabagi chang amok hengilaki amaromda Subankar su palabiga nuksinariba police officer aman adurabadi Palabina Subankar Khangadra natraga Karan Khangadra wafam asida mahak aruba ama haibadu oirakiram amaromda Subankar di mayum makai palaba miyo amakhak amaromdana Karan di pakhang mahak punungsi jabaduna masa mathanta phawba nomaina kapsinjariba miyo eman ani maksigi arum ayang munna yenglakpa matamda Palabina Karan bu khanba horaki adubu mahakki punsidagi Subankar di matau karamna lapthokadori asumna khanjana duna Palabina leiringai marakta matam khara adumak haukiram Masigi matungda Karanna Palabigi mahaki moong matau kharada singnabo wafom khara phawraki haibadi Subankar ga mahaka karigumba aronba mari amar leinei haibasi mahaknasu khanglaki masigi matungdagi mahakna tapna mahakku senaduna kari mahakka mari leinaribage haibadu khangba ngamnanabagi dama Karanna honakiram masigi matungda Karanna makhoi anigi marakta leinariba mari adugi matangda Palabida mahakna noma haikiram asumna wafam singasi Palabina taba matamda Mongwanda warauda nabagema haiki tasenamak nahakna jail da leiringi manungda mahak su naitom taaduna leibadagi tangai fadana mahak police station asida maru mapang oina tinabadagi asum naksinakibani atopa aruba karisu mari leinaba nati haidana haiki thamoi sengna hairакliba wafam aduda Karan na yakirame adubu Karan mahakki thamoidadi nungaiba haibadudi oikidi mahakna nungsijariba Palabi loinana nungsijaba nupi adugi damakta masa mathanta phawba nomaina kapsinjaduna jail da leiba mi amana mahakna nungsijaribi nupi adu atopa sub inspector amaga nungsinari haiba tabada karamnadi Karanna yaningari adubu mahak tungda Palabina kari aronba mari leinaribage haibadu yamna kupna senaduna leki masigi matungda Palabi amadi Karan makhoi ani khanaki oiriba phibam aduda Subankarna Palabidagi lapthoknanaba kari upai lebage haiduna makhoi ani khanaki masigi matungda makhoi ani khanaba yaba khanaraba matungda Karanna nongma soidana makki mahakku mafam amada kautho madugi makha tarakpada mahak wari sage haiduna haiki asumna Palabiga makhoi ani plan tawraba matungda mafam amada unasi haiduna haiki adubu Subankar achamba minati mahaksu sub inspector aduga Karanga Palabiga karigumba mari ama leinare haibasi mahaksu tapna khanglaki masigi matungda mahakki mamanaba amada asumna mahana phone tawduna haikiram madudi mahakpu Palabina unasi haiduna kauri Palabi amadi Karan makhoi ani mari leinare Karanga makhoi ani na mari leinabanina mahakpu mafam amada kauribasi khudong thiba tholokpu yai aduna mahakna sakhiba matamda kariguma khudong thiba thoklabadi mahakpu kauribadu Palabi amadi Karan ani haibasi khango haiduna mamanaba sub inspector amada haikirame masigi matungda Subankar makhoina kauriba mafam aduda satkirame amadi mafam aduda car amada Karan amadi Palabi makhoi ani famduna leiramki Subankar uba matamda car adudagi tholoktuna makhoi aniga wari sanaram wari adu ichamchamna Karanna loinamak tamnami madudi mahakpu nungsijabagi damak car yenba lakpa numita nongmaina kapki amadi mafam aduda masa mathanda sijanaba honaki masigi matungda makhoi ani hospital da hinglaki madugi matung jail da muk changnuraba matungda mahakpu nungsibagi damak mafam asida lakpan aduna mahakki punsida amuk hana makha tana yetkanu haiduna Karanna Subankar da haikiram masida Subankarna yaningdaba phungdola makha tarakpada Karanna kariguma makha tana yetpa taragadi mahakpu hathokani haiduna wafam asibo haiki yaningda mafam adudagi Subankar bike adu thauduna amuk mafam adudagi chatkiram masigi matungda car adugi manungda Palabi amadi Karan punna phangkiram makhoi ani mai onsinaduna amaga yengnaki madugi matungda gari adu start tawki amadi ayangba speed ta gari adu manglomda thaukiram ngaihakki mamangda makhoigi mangda thaugiba Subankar bike ta lambi da thauduna chalamki amadi car aduna tungdagi 100 speed ta thauruklaga Subankar gi bike adu thomkiram bike aduga Subankar ga punna car adugi bonnet makhada meter 30 rom sangna chenki masigi matungdagi car adu khamlamdana adumak kanna thaukirame lambida Subankar mahak thoktuna mahak shoklaga taraga phibam thina lekhirame amaromda police station amada sangsinduna Palabina asumna report tawki madudi makhoina lambida car adu thauduna lakpa matamda khanghoduna bike ama makhoigi car da thomjilaki loinana makhoigi car aduna bike adu thomki
मियोय अदु लंबीदा तादुना लेहौरे मखोइगी मराल करीमता लेति बाइक अदुना मखोइगी कार अदुदा थोमजिलकपनि हाइदुना रिपोर्ट तौखि अमदि महाक मसामक्सु पुलिस कांस्टेबल नि हाइदुना हाइखि रिपोर्ट तौरमलबा मतुंगदा पुलिसना मफम ताक्लबा मतुंग महाक्ति चटखिरम अदु पुलिस एक्सीडेंट थोक्लिबा मफम अदुदा चंखि अमदि पुलिसना मफम अदुदि यौबा मतमदा सोक्तुना लेरमलिबदु सब इंस्पेक्टर शुभांकर ओइरम असुमना फिबम थीना सोक्लबा शुभांकर मफम अदुदगी हॉस्पिटल ताना पुखिरम अदुबु लाइबक थिबदि महाक लंबीदा ताइबंग थादोक्तुना चटखिरम थोकिबा थौदोक अदुगी मतांगदा मफम अदुगी अकोइबदा लेबा सीसीटीवी फुटेज अमा येंगननबगीदमक पुलिसना होनखि मरमदि शुभांकर पल्लवीना महाक मफम अमदा कौई हाइबा वाफमसि ममानबा अमदसु हाइरमखिबनिना चिंगनबदगी ममानबदुगु लोइनना पुलिसकी कांगबु अदुना मफम अदुदा थोकिबा थौदोक्तु तसेनमक कार अदुदा बाइक अदुना लाक्लगा थोंखिब्रा नत्रगा तसेनमक कार अदुना बाइक अदुबा थोमलिब्रा हाइबा चिंगनबा लेबदगी मथंग मथंग मफम अदुदा लेबा सीसीटीवी येंगबा मतमदा लंबी अदुगी मताइदा लेबा पेट्रोल पंप अमदा पानबा सीसीटीवी की फुटेजता कार अदुना बाइक अदु थोमलगा चेनबदु मयेक सेंगना उरमी कार अदुना करिगुंबा एक्सीडेंट थोकबा ओइरमलबदि खामलगा येंगबगी मोंग तौगदबसु करिमता तोरमदि तसेंगना अतमनना थोमलगा चटखिबा अमदि कार अदुना खामदना चटखिबदु सीसीटीवी फुटेजता निंगथीजना उरमी मसिगी मखा तारकपदा पल्लवी पुलिसना कौदुना वाहंग पाहंखि पल्लवीदा सुम वाहंग पाहंग तौबदगी खांगबा ngamdraduna पुलिस की सस्टेन इंटरोगेशन दा वाफम अस चिंगनबा लेबना हंजिन हंजिन हंगबदा महा खांगबा ngamdabadagi थोखिबा थौदोक अदुगी मतांगदा मरी मरी हाइदोरखे मखा तारकपदा करन पुलिस न फाकी मखोय अनि मफम अदुदा निंगथीजना फमहलगा वाहंग पाहंग तौबा मतमदा थोखिबा थौदोक अमदि नोंमैना कापखिबा मखोय अनि नोंमैना पानखिबा हॉस्पिटल दा लेखिबा जेल दा लेखिबा मदुगी मतुंगदा पोस्टिंग अमुक लाखिबा पोस्टिंग मतुंगदगी अमुक हना बेल दा थोरकलगा करनगा पल्लवीगा थेंगनखिबा अमदि एसआई अदुगा लेनरिबा मरीगी मथांगदा पुमनमक पल्लवीना वारी असि मकोक्तगी मथंग मथंग लिरखिरमी थोखिबा थौदोक असि सेप्टेम्बर गी तांग 10 2024 नुमित असिदनी मखोइगी गारीना थोंखिबासि पुलिसना वाफमसिंग असि ताबदा अंगकपोइखि 2018 दा पुलिस डिपार्टमेंट दा पुलिस ओइना चंगलखिबा पल्लवी चाही अनि थबक तौरबा मतुंगदा 2020 दा लुहोंगनबा कार्ड नमखि लुहोंबगी कार्ड येंथोक चटपदा करन्ना लंबीदा पल्लवीबु नोंमैना कापखि लोइना मसा मथंते सिजनम होनखि अनिमक हॉस्पिटल दगी फरकि अमना पल्लवीना थबक मखा तौदुना लेखि अमरोमदा करन्ना जेलदा लेखि जेलदगी थोरकलबा मतुंगदा खुंगुल लिरकपा मतमदा पल्लवी अमदि शुभांकर नुंगसिनदुनु लेरमखि बेलदगी थोरकलबा करन्ना असेंगबा वाफमसिंग अदु पल्लवीदा तमखि पल्लवीगी पुंगनिंग ओनखि मंगोंदा नोंमैना कापलबा मी अदु फावबदा महाकपु नुंगसिजबगिनि खंगबदगी महाकना पुंगनिंग असि ओलखिबन असेंगबदि महाक करनबु नुंगसिजखिबन अदुबु करनबु नुंगसिदुना महाकना लंबी अमदि इचुम चुमना चलमनबदि थौदोकसिंग असि थोलमलोइदबन अदुबु वाफमसि महाकना करनदा तमलगा शुभांकरबु मखोइगी पुंसिदगी लापथोकनबा होनखि मखा तारकपदि मखोइना सिनखिबा थौदोक अदुना हौजिक हौजिक इनौं नौना मखोइगी मथक्ता तोंगा तोंगाना चार्जशीट थांगलबा मतुंगदा पुलिस ऑफिसर अमबु हाटपगिदमा मखा ताबदि कैसुम संगदा लेगदा करी खनबिंगसिगी वारी असि सेमजिन साजेनबा वारी अमता नथि थोक्लिबनि इंडियागी मफमदा सिगुम वारी असि नोंमा कांगदना वारी असि ताबिरगा पुनिंग लक्सिंग ओइबदु खक लक्सनबियो मतौ तमगे हाइबा वाफमदि खनबिगन फत्तबा करिनो अचुम्बा करिनो अरानबा करिनो ताबिरिबसिंगनि हेना खंगबा गाक्तन अचुम्बा अदुगी माइकैदा चटननबगी होनबिगदबन फत्तबगी मतौ तमलबदि चेराक अदुमक फंगबा हाइबसदि मसाना ताबनि मालेमदा थोकपा थौदो वाथोक कया लोइनना इरमदा मसिदसु थोकपा थौदो वाथोक कया पुनिंग लक्सिंग ओइबा कयादा स्पेशल क्राइम अपडेट असुमक पुदुना लाक्सके लमदम मसिदा लान लोइद्रि अदुबु खंगदबा यादि तादबा यादि ताबिरबा मतुंगदा अदोमना कमेंट सेक्शन दा कमेंट अमदि सोइदना पिबिरम पुनिंग थौगतपिरम अदोमना पामलबदि मखा चाथजरके चेक्सिन लेबियो चेक्सिनबदगी हेना फबा अतोपा अमता लेथि मतम पुनमक्ता अखोइ पुनसिनबगी मतम इरमदा मसिदा थेंगनरिबा लानफमदसु गावलोक पिदुना अखोइना ngasiगी खुनगापसिंगिदमक अमदि इरै चापोनमन होनरिबसिंगसिदा नुंगतिगी नत्रबसु चरा अमतंग खाइदोक्तुना इरमदम इरै पाक्किदमक होनरिबसिंगिदमक मतेंग पामिनसे अखोइसु लेप्तना मतेंग पांगजरी इरै पाक इरमदमगी होनरिबसिंगिदमक अदुबु अहेनबा लनथुमदि लेजदि होनजरिबा तांजरिबा ngangjariba लाउजरिबसिंग अस्तेगी लाकपा इनकम खरा अमदि ताबिरिबसिंग अखोइगी फैमिली मयामदगी खरा खाजिनदुना हौकिबा चहीगी मेगी अहुमदगी थोरकलिबा थौदोक वाथोकसिंग असिदगी लेप्तना ngasi फावबा इरै पाकिनमदम मसिगिदमक डायमंड टीवी वाहोंग रेडियोना होनदुना लाक्लि मखा ताना अदुमक होनखिगनि अदोमसु होनबियो सनाले पाक इरमदम कंगले पाना मतम पुनमक्ता याइफरे खुरुमजरी